Matamgi Manipuri Wari channel asibu tabiriba khwai pumnamakbo taram nokjeri. Ngasi sumahawsagom Mangao Thibi kungani thoisu batangkak amo puduna lagjeri. Mayam punna taminarasi. Somda tingsangso call hek thambaga Helena da call back amuk tawi. Yam tawningduna tawbadi natte phazamande hainduna tawani. Ring hek chatpaga pairai Helena so. Hello, nganba. Kahilerage call tawai siba. Hangliba wahang dugi paukhom pirakpagi mahut Helena mana atopa wahang amaw na tawsilai. Kanang wari sanaramino. Niga. Nini budikang ado kanagana haiba. Helena gi maongduda hainadraduna jingsangso wadu thaidorai. Nangna call tawai sibo kay haidaw lege. Nupado nagawa thaidorakpaduda Helena do sawningba phawi. Isang sawba manba kondokta konjol di haudabida haireklami. Maram leitradi call ga sitawak yadabra haise. Helena gi sawba manbagi mawangdo nupa mangonda changdi. Ma hauji kanamtaga wari sananingba phawde. Aduna wadu tensilakli. Helena ay hauji kharajil call sa thamlage. Handagdi Helena asawbadu phatharaga da haireklami. Ngaikho nganba ay sanangonda wamta haigena call taropane. Jingsangdo tamak haiduna paukhum pirai Helena sumakha tarakli. Ay nangasa haibadune. Ibani unaraga warim kasasena. Kay warino. Sanaraga khangani aduga ayna nangonda haigadaba maruoiba wamsu leiri. Maruoibadudi haujigadum hairodana. Yade. Phone da haibadi mamal hantharani. Aduna saksak unaraga oina hairage. Helena gi wangang sangang mawong matawduda jingsang ihai hainabadi oidri. Aduba hainadaba duso mapan thongno uthorakdi. Aduga mana Helena na mabu pamjaramgani, khalamgani, nungsiramgani haibaso magi wakhalduna lamsinduna khalludi. Jingsangso Helena gi paukham piba oina. Helena ay haujiksay anawa thabak ama paikhatpagi khara chil. Aduna nangiduna thuba natradi khara tapna unarasi. Yaningba oidi nupadugi wadu. Adugu thabak jili haibadina yaningdrabaso yaragi khalli. Tapna monghada kumnai. Hoi, phare dudi. Nangna thabak kumna kanda unarasi. Adudi ay thamiko. Hoi. Phone do thamnari. Jingsangso phone de hek thambaga. Jinglay na magi number save tawbiyo hairakibado amuk khangning ningsinglai. Number do save tawsira khalli maming iba hauraaga amuk jab leptuna lay. Adudagi number do save tawshindana phone do magi pocket da amuk hapjinkre. Somnakan amadaso Isabelaga Gratianga phone da wari sanari. Wari do sum sanarambadagi Isabelana jinglay wari pusilai. Jinglay dubo nanga kaimta nungsida janida. Nanga kainare kaina mangonda nungaitabagi mamim tawde. Isabella na hairakliba wado Grayson maso yaningi Isabella sa wado makhamuk tarakli. Nasaiso koibag yam chatkibane. Wado tabada Grayson na kangay hairakli. Kaida. Grayson gi maongduda Isabella na kaino. Nangise jinglay bahawza phawba nungsiriba. Nungsibagidi Grayson mana jinglaybo haujikso nungsiribani. Asawba phathaba ngamhaudabana kainaba haibado oikibani. Adobo Isabella dadi khanghaningdraduna hairakli. Ma nungsiragabo aina nangoda mo nungsina hairamgadro. Nupadogi waduda Isabella so nokmi kumlai. Aduneba. Numit kharani so haujinkre college da so election gi mahai langba khara haunaraklabani. Classroom da kaida changduna board khomba haunare. Nupi macha marido so classroom do da famduna leiri. Wari su sanari Angelina. Election day yang watlin hai.
ꯑꯗꯨꯒ ꯕꯣꯠꯇꯤ ꯍꯧꯖꯤꯛꯇꯤ ꯈꯣꯝꯕ ꯍꯧꯔꯦꯅꯦ. ꯂꯂꯩꯃꯅ ꯑꯁꯦꯡꯕ ꯀ꯭ꯂꯥꯁꯀ ꯑꯝꯇ ꯌꯥꯎꯐꯝ ꯂꯥꯛꯐꯝ ꯈꯪꯗꯦꯕ. ꯄꯤꯡꯀꯤꯅ ꯑꯃꯨꯛ ꯅꯛꯁꯤꯜꯂꯛꯑꯒꯅꯦ ꯑꯃꯨꯛ ꯍꯦꯟꯗꯣꯏꯅꯤ. ꯆꯤꯡꯂꯩꯅ ꯃꯣꯏꯁꯨ ꯋꯥꯠꯂꯤꯉꯩꯗꯒꯤ ꯃꯤ ꯈꯣꯝꯖꯔꯤꯅꯤ ꯀꯥꯅꯕꯅ. ꯑꯟꯖꯂꯤꯅ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ. ꯆꯤꯡꯂꯩꯅ ꯑꯃꯨꯛ ꯏꯁꯨꯛ ꯁꯨꯛꯑꯒ ꯑꯗꯣ ꯀꯣꯂꯦꯖꯇ ꯈꯛ ꯈꯣꯝꯕ ꯑꯣꯏꯔꯗꯤ ꯐꯩ. ꯑꯗꯨꯗꯤ ꯅꯠꯇꯕꯤꯗ ꯃꯣꯏꯅ ꯐꯣꯟ ꯅꯝꯕꯔꯒ ꯈꯣꯝꯒꯠꯂꯒ ꯇꯧꯔꯤꯁꯤꯗꯤ ꯑꯩꯗꯤ ꯍꯩꯅꯕ ꯀꯌꯥ ꯑꯣꯏꯗꯦ. ꯂꯂꯩꯃꯅ ꯅꯣꯛꯂꯗꯨꯅ ꯑꯗꯨꯏꯔꯥ ꯅꯪꯅ ꯑꯩꯗꯤ ꯐꯣꯟ ꯄꯥꯏꯗ꯭ꯔꯤꯅ ꯍꯥꯏꯖꯤꯟꯅꯔꯒ ꯅꯝꯕꯔ ꯄꯤꯈꯤꯗ꯭ꯔꯤꯗꯣ. ꯆꯤꯡꯂꯩꯁꯨ ꯅꯣꯛꯂꯗꯨꯅ ꯑꯣꯍꯣꯏꯅꯦ. ꯇꯟꯖꯥꯗꯨꯗ ꯁꯨꯍꯦꯟꯁꯅꯥꯒ ꯃꯥꯜꯀꯝꯒꯁꯨ ꯃꯃꯥꯟꯅꯕ ꯈꯔꯒ ꯃꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ. ꯃꯣꯏ ꯎꯕꯗ ꯑꯟꯖꯂꯤꯅ ꯅꯣꯛꯂꯗꯨꯅ ꯕꯣꯠ ꯈꯣꯝꯕ ꯂꯥꯛꯏꯔꯣ? ꯃꯥꯜꯀꯝꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯅꯪꯗꯤ ꯌꯥꯝ ꯈꯪꯉꯤꯅ. ꯃꯥꯟꯕ ꯅꯪ ꯃꯑꯣꯡꯗꯣ. ꯆꯤꯡꯂꯩꯅ ꯀꯅꯥꯒꯤꯅꯣ ꯈꯣꯝꯃꯛꯇꯣꯏꯁꯤꯕꯣ? ꯅꯣꯏꯒ ꯈꯪꯅꯕ ꯅꯛꯅꯕ ꯃꯤ ꯕꯣꯠ ꯂꯦꯞꯄ ꯌꯥꯎꯕ꯭ꯔꯥ? ꯍꯟꯗꯛꯇꯤ ꯁꯨꯍꯦꯟꯁꯅꯥꯅ ꯑꯣꯏꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯑꯩꯒꯤꯅꯤ ꯕꯣꯠ ꯈꯣꯝꯕ ꯂꯥꯛꯆꯔꯤꯁꯦ. ꯑꯦ ꯀꯩ ꯄꯣꯁꯇ ꯂꯦꯞꯇꯣꯏꯅꯣ? ꯁꯣꯁꯤꯌꯦꯜ ꯑꯦꯟ ꯀꯜꯆꯔꯗ. ꯄꯤꯡꯀꯤꯅ ꯑꯃꯨꯛ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯅꯁꯛ ꯐꯖꯕꯅꯤꯅ ꯁꯣꯏꯀꯥꯅꯤꯅꯦ. ꯁꯨꯍꯦꯟꯁꯅꯥꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯈꯥ ꯇꯥꯔꯛꯂꯤ. ꯑꯗꯣ ꯑꯩꯗꯤ ꯕꯤꯀꯣꯝꯗ ꯈꯪꯅꯕ ꯀꯌꯥ ꯌꯥꯎꯗꯦ. ꯑꯗꯨꯅ ꯐꯥꯔꯁ ꯁꯦꯝꯒꯤꯗꯤ ꯅꯣꯏ ꯃꯔꯤꯅ ꯈꯔ ꯀꯟꯅ ꯍꯧ ꯇꯧꯔꯒ ꯈꯣꯝꯕꯤꯗꯕ ꯌꯥꯔꯣꯏꯀꯣ? ꯅꯨꯄꯤ ꯃꯔꯤꯗꯨ ꯆꯞ ꯃꯥꯟꯅꯅ ꯈꯨꯝꯂꯛꯂꯤ. ꯍꯣꯏꯅꯦ ꯈꯣꯝꯗ ꯌꯥꯔꯤꯕ ꯅꯪꯒꯤꯕꯣ? ꯂꯥꯛꯃꯤꯟꯅꯕ ꯃꯃꯥꯟꯅꯕ ꯑꯃꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯅꯣꯏ ꯃꯔꯤꯗꯤ ꯅꯁꯛꯁꯨ ꯐꯖꯩ. ꯑꯗꯨꯅ ꯅꯣꯏꯅ ꯈꯣꯝꯂꯗꯤ ꯅꯨꯄꯥꯁꯤꯡꯁꯦ ꯑꯗꯨꯝ ꯁꯣꯏꯗꯅ ꯌꯥꯔꯅꯤ. ꯅꯨꯄꯤ ꯃꯔꯤꯗꯨ ꯅꯣꯛꯂꯛꯏ. ꯂꯂꯩꯃꯅꯁꯨ ꯅꯣꯛꯂꯗꯨꯅ ꯚꯣꯠ ꯂꯦꯞꯄꯤꯕ ꯅꯨꯄꯥꯁꯤꯁꯨ ꯃꯁꯛ ꯐꯖꯩꯗ. ꯃꯥꯒꯤꯗꯃꯛ ꯆꯦꯜꯂꯤꯕ ꯅꯣꯏꯁꯨ ꯂꯣꯏꯅ ꯐꯖꯩ. ꯑꯗꯨꯅ ꯑꯗꯨꯝ ꯅꯨꯄꯤꯁꯤꯡꯁꯨ ꯁꯨꯍꯦꯟꯁꯅꯥꯗ ꯚꯣꯠꯇꯣ ꯀꯤꯠ ꯀꯤꯠ ꯑꯗꯨꯝ ꯅꯝꯂꯛꯑꯅꯤ. ꯃꯥꯜꯀꯝꯅ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯄꯪꯊꯥ ꯊꯥꯒꯠꯅꯔ ꯂꯣꯏꯔꯦ. ꯄꯤꯡꯀꯤꯅ ꯇꯥꯞ ꯑꯣꯛꯇꯨꯅ ꯄꯪꯊꯥ ꯊꯥꯒꯠꯅꯕꯩ ꯋꯥ ꯅꯠꯇꯦꯗ ꯑꯆꯨꯝꯕꯅꯤ ꯍꯥꯏꯔꯤꯁꯦ. ꯑꯗꯣ ꯅꯪꯕꯨꯗꯤ ꯌꯥꯎꯗꯦ. ꯀꯔꯤ? ꯚꯣꯠ ꯂꯦꯞꯄꯤꯕ ꯁꯨꯍꯦꯟꯁꯅꯥꯗꯒꯤꯗꯤ ꯑꯩꯅ ꯕꯥꯔꯤꯗ ꯍꯦꯜꯂꯦ ꯐꯖꯕ. ꯍꯣ ꯑꯗꯨꯅ ꯃꯌꯥꯝꯒ ꯃꯤꯃꯥꯟꯅꯗꯕ ꯅꯪꯒꯤ ꯋꯥꯈꯜꯗꯨꯅ ꯈꯟꯖꯕꯅꯤꯗꯅ. ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯅꯨꯄꯤꯁꯦ. ꯆꯤꯡꯂꯩꯅ ꯃꯔꯛ ꯊꯠꯆꯤꯟꯗꯨꯅ ꯑꯗꯣ ꯁꯨꯍꯦꯟꯁꯅꯥꯒ ꯄꯥꯟꯅꯗꯣꯏꯁꯦ ꯑꯩꯈꯣꯏ ꯕꯤꯀꯣꯝꯗꯩꯔꯣ? ꯃꯥꯗꯤ ꯚꯣꯠꯀ ꯈꯣꯝꯕ ꯂꯥꯛꯇ꯭ꯔꯤꯗ. ꯁꯨꯍꯦꯟꯁꯅꯥꯅ ꯁꯨꯝ ꯃꯥꯅꯦ ꯚꯣꯠꯄꯨꯗꯤ ꯈꯣꯝꯕ ꯂꯥꯛꯈꯤꯔꯣꯏ. ꯉꯁꯤ ꯈꯛꯇ ꯆꯣꯡꯊꯣꯔꯛꯄꯅꯤ ꯏꯕꯥꯅꯤꯃꯛ. ꯑꯟꯖꯂꯤꯅ ꯑꯃꯨꯛ ꯅꯨꯄꯥꯔꯣ ꯅꯨꯄꯤꯔꯣ ꯃꯁꯛ ꯐꯖꯖꯥꯠꯂꯣ? ꯅꯨꯄꯥꯅꯤ ꯍꯥꯏꯌꯦ. ꯑꯩꯁꯨ ꯃꯁꯛ ꯈꯪꯗ꯭ꯔꯤ. ꯑꯗꯣ ꯃꯃꯤꯡꯕꯨꯗꯤ ꯒ꯭ꯔꯦꯁꯟ ꯑꯍꯩꯕꯝ. ꯁꯨꯍꯦꯟꯁꯅꯥꯅ ꯍꯥꯏꯔꯛꯂꯤꯕ ꯃꯤꯡꯗꯨ ꯇꯥꯕꯗ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗꯨ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯩ. ꯑꯗꯨꯗꯒꯤ ꯆꯤꯡꯂꯩꯅ ꯐꯠ ꯍꯥꯏꯔꯛꯂꯝꯃꯤ. ꯚꯣꯠꯁꯦ ꯅꯪꯅ ꯀꯥꯗꯕ ꯁꯨꯛꯌꯥ ꯌꯥꯗꯕꯅꯤ. ꯄꯤꯡꯀꯤꯅꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯆꯦꯟꯗꯣꯏꯅꯤ. ꯂꯂꯩꯃꯅ ꯀꯥꯕꯨꯗꯤ ꯏꯀꯥꯗ ꯀꯥꯔꯗꯧꯅꯤꯗ. ꯑꯟꯖꯂꯤꯅ ꯑꯃꯨꯛ ꯅꯣꯛꯈꯤ ꯅꯣꯛꯈꯤ ꯏꯀꯥꯏ ꯏꯀꯤ ꯄꯨꯝꯕ ꯊꯥꯗꯣꯛꯂꯒ ꯈꯣꯝꯊꯔꯗꯧꯅꯤ ꯀꯩꯅꯣ. ꯁꯨꯍꯦꯟꯁꯅꯥꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯣꯏ ꯅꯣꯏ ꯃꯌꯥꯝꯅ ꯈꯔ ꯀꯟꯅ ꯆꯦꯟꯕꯤꯕ ꯇꯥꯔꯦ. ꯃꯥꯜꯀꯝꯅꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯆꯦꯟ ꯆꯣꯡꯃꯤꯟꯅꯔꯁꯦ. ꯅꯨꯄꯤ ꯃꯔꯤꯗꯨꯁꯨ ꯑꯃꯨꯛꯇ ꯆꯞ ꯃꯥꯟꯅꯅ ꯍꯔꯥꯎ ꯍꯔꯥꯎ ꯍꯣꯏ ꯍꯥꯏꯔꯛꯂꯝꯃꯤ. ꯆꯤꯡꯂꯩꯁꯨ ꯃꯆꯤꯟꯅ ꯊꯣꯛꯅ ꯍꯥꯏꯔꯛꯇ꯭ꯔꯕꯁꯨ ꯃꯄꯨꯛꯅꯤꯡꯗ ꯇꯨꯃꯤꯟ ꯁꯣꯜꯂꯛꯂꯝꯃꯤ. ꯃꯗꯨꯒꯤ ꯒ꯭ꯔꯦꯁꯟ ꯍꯥꯏꯕꯗꯨꯅ ꯀꯥꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ. ꯁꯨꯍꯦꯟꯁꯅꯥꯅ ꯚꯣꯠꯁꯦ ꯀꯥꯗ ꯌꯥꯗꯕꯅꯤ. ꯑꯗꯨꯁꯨ ꯃꯁꯤꯡ ꯌꯥꯝꯅ ꯍꯦꯜꯂꯒ. ꯑꯩꯁꯨ ꯑꯩꯒꯤ ꯉꯝꯕ ꯊꯥꯛꯇ ꯁꯨꯍꯦꯟꯁꯅꯥꯒꯤꯗꯃꯛ ꯆꯦꯟꯕ ꯇꯥꯔꯦꯗꯅ. ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯏꯁꯥꯕꯦꯂꯥ ꯆꯤꯡꯂꯩ ꯍꯣꯏꯒꯤ ꯔꯨꯝꯗ ꯆꯪꯂꯛꯏ. ꯊꯣꯡꯖꯤꯟꯗꯒꯤ ꯍꯥꯏꯔꯛꯂꯤ. ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯑꯝꯇ ꯆꯪꯖꯔꯛꯀꯦ. ꯑꯍꯨꯝꯗꯨꯁꯨ ꯊꯣꯡꯖꯤꯟꯗ ꯌꯦꯡꯊꯣꯔꯛꯏ. ꯏꯁꯥꯕꯦꯂꯥ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯁꯥꯁꯤꯡꯗꯣ ꯏꯍꯩ ꯍꯩꯅꯗꯦ. ꯑꯗꯨꯕꯨ ꯃꯄꯥꯟ ꯊꯣꯛꯅꯗꯤ ꯎꯠꯊꯣꯔꯛꯇꯦ. ꯂꯂꯩꯃꯅ ꯏꯁꯥꯕꯦꯂꯥꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯍꯣꯏ ꯆꯦ ꯆꯪꯉꯛꯑꯣ. ꯏꯁꯥꯕꯦꯂꯥꯁꯨ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯒ ꯂꯩꯔꯤꯕ ꯆꯤꯌꯔ ꯑꯃꯗ ꯉꯦꯛ ꯐꯝꯊꯩ. ꯅꯨꯄꯤ ꯃꯆꯥ ꯑꯍꯨꯝꯗꯨꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯦ. ꯏꯁꯥꯕꯦꯂꯥꯅ ꯂꯥꯛꯂꯤꯕ ꯑꯗꯨꯒꯤ ꯃꯔꯝꯁꯨ ꯍꯪꯂꯗꯦ. ꯏꯁꯥꯕꯦꯂꯥꯅ ꯇꯞꯅ ꯋꯥꯔꯤ ꯍꯧꯗꯣꯔꯛꯂꯤ. ꯑꯩꯁꯦ ꯅꯣꯏ ꯑꯍꯨꯝꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅ ꯂꯥꯛꯂꯤꯅꯤ. ꯄꯤꯡꯀꯤꯅ ꯀꯩ ꯋꯥꯅꯣ ꯆꯦ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ.
ꯀꯣꯂꯦꯖꯀꯤ ꯂꯥꯛꯂꯤꯕ ꯏꯂꯦꯛꯁꯟꯁꯤꯒꯤ ꯃꯇꯥꯡꯗꯅꯤꯗꯅ꯫ ꯋꯥꯍꯩꯗꯨꯈꯛ ꯍꯥꯏꯔꯛꯄꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯍꯨꯝꯗꯨ ꯚꯥꯞ ꯇꯥꯔꯤ꯫ ꯂꯥꯛꯂꯤꯕꯁꯤ ꯒ꯭ꯔꯦꯁꯟꯒꯤ ꯚꯣꯠ ꯈꯣꯝꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕ, ꯑꯗꯨꯕꯨ ꯃꯈꯣꯏ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯦ꯫ ꯏꯁꯥꯕꯦꯂꯥꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯗꯨ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯍꯥꯏꯍꯜꯂꯤ꯫ ꯅꯣꯏꯅꯁꯨ ꯍꯦꯟꯅ ꯈꯪꯂꯝꯃꯅꯤ ꯅꯣꯏꯗ ꯒ꯭ꯔꯦꯁꯟꯕꯨꯗꯤ꯫ ꯍꯟꯗꯛꯇꯤ ꯆꯤꯡꯂꯩꯅ ꯑꯣꯏꯅ ꯇꯥꯞ ꯑꯣꯛꯇꯨꯅ ꯈꯨꯝꯂꯛꯏ꯫ ꯈ꯭ꯋꯥꯏꯗꯒꯤ ꯇꯨꯀꯠꯆꯕ ꯍꯩꯅꯗꯕ ꯃꯤꯅꯦ ꯆꯦ, ꯑꯗꯨꯅ ꯃꯥꯕꯨꯗꯤ ꯑꯩꯅ ꯀꯥꯎꯕ ꯂꯩꯔꯣꯏ꯫ ꯆꯤꯡꯂꯩꯒꯤ ꯋꯥꯗꯨꯗ ꯏꯁꯥꯕꯦꯂꯥꯗ ꯈꯧꯇꯛ ꯆꯥꯏ, ꯑꯗꯨꯕꯨ ꯍꯥꯏꯗꯕꯗꯤ ꯌꯥꯗꯦ ꯈꯟꯅ ꯅꯣꯛꯃꯤ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯑꯗꯨꯃꯥꯏꯅ ꯈꯟꯒꯅꯨꯗ, ꯌꯥꯝ ꯐꯕꯅꯤ ꯃꯥꯁꯨ꯫ ꯃꯥ ꯐꯩ ꯐꯠꯇꯦꯁꯦ ꯑꯩ ꯃꯨꯟꯅ ꯈꯪꯉꯤ ꯆꯦ꯫ ꯆꯤꯡꯂꯩꯒꯤ ꯃꯑꯣꯡꯗꯨꯗ ꯏꯁꯥꯕꯦꯂꯥꯁꯨ ꯅꯨꯡꯉꯥꯏꯇꯕꯒꯤ ꯁꯛꯇꯝ ꯎꯠꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯆꯤꯡꯂꯩ, ꯒ꯭ꯔꯦꯁꯟ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯕꯨ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯗꯠꯂꯦ ꯍꯥꯏꯅ ꯅꯪꯅ ꯆꯦꯕꯨꯁꯨ ꯋꯥꯔꯧꯕ꯭ꯔꯥ, ꯁꯥꯎꯅꯤꯡꯕ꯭ꯔꯥ, ꯇꯨꯀꯠꯆꯕ꯭ꯔꯥ, ꯍꯩꯅꯗꯕ꯭ꯔꯥ? ꯍꯟꯗꯛꯇꯤ ꯆꯤꯡꯂꯩꯁꯨ ꯇꯞꯊꯔꯛꯏ, ꯋꯥꯈꯜꯗꯨꯗꯁꯨ ꯈꯜꯂꯛꯏ ꯍꯤꯔꯝꯁꯤꯗ ꯏꯁꯥꯕꯦꯂꯥꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯀꯔꯤꯁꯨ ꯌꯥꯎꯗꯦ꯫ ꯅꯨꯄꯥ ꯑꯃꯅ ꯃꯄꯨꯛꯅꯤꯡ ꯋꯥꯔꯛꯄ ꯉꯝꯗꯕ ꯑꯃꯗꯤ ꯃꯊꯃꯣꯏ ꯆꯦꯠꯇꯕꯅ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ ꯍꯥꯏꯅ꯫ ꯑꯗꯨꯗꯒꯤ ꯃꯥꯁꯨ ꯇꯞꯅ, ꯑꯩ ꯆꯦꯗꯗꯤ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯧꯕ ꯂꯩꯇꯦ꯫ ꯋꯥꯗꯨ ꯇꯥꯕꯗ ꯏꯁꯥꯕꯦꯂꯥꯗꯨ ꯅꯣꯛꯃꯤ ꯇꯧꯔꯛꯂꯤ꯫ ꯂꯂꯩꯃꯅꯁꯨ, ꯆꯦꯅ ꯍꯥꯏꯅꯤꯡꯕꯗꯣ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ꯫ ꯏꯁꯥꯕꯦꯂꯥꯁꯨ ꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯑꯗꯨꯝ ꯍꯥꯏꯔꯛꯂꯤ꯫ ꯒ꯭ꯔꯦꯁꯟꯗꯣ ꯍꯟꯗꯛ ꯁꯣꯁꯤꯌꯦꯜ ꯑꯦꯟ ꯀꯜꯆꯔꯗ ꯃꯤꯍꯨꯠ ꯑꯣꯏꯅ ꯊꯣꯛꯑꯦ, ꯑꯗꯨꯒꯤ ꯏꯅꯥꯎꯅꯨꯄꯤ ꯅꯣꯏ ꯃꯌꯥꯝꯅ ꯈꯔ ꯀꯟꯅ ꯆꯦꯟꯕꯤꯌꯨ ꯍꯥꯏꯒꯦꯅ ꯂꯥꯛꯏꯅꯤ꯫ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯍꯨꯝꯗꯨ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯩ꯫ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯑꯣꯡꯗꯨꯗ ꯏꯁꯥꯕꯦꯂꯥꯁꯨ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯍꯥꯟꯅ ꯂꯩꯅꯔꯝꯕ ꯅꯨꯡꯉꯥꯏꯅꯗꯕ ꯄꯨꯝꯕꯗꯣ ꯀꯥꯎꯊꯣꯛꯅꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯁꯤ꯫ ꯒ꯭ꯔꯦꯁꯟꯒ ꯄꯥꯟꯅꯒꯗꯕ ꯃꯤꯗꯨꯁꯨ BBAꯗꯒꯤꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏ ꯕꯤꯀꯣꯝ ꯃꯁꯦꯅ ꯀꯟꯅ ꯆꯦꯜꯂꯒ ꯁꯣꯁꯤꯌꯦꯜ ꯑꯦꯟ ꯀꯜꯆꯔꯒꯤ ꯄꯣꯠꯁꯤ ꯑꯩꯈꯣꯏ ꯕꯤꯀꯣꯝꯅ ꯄꯥꯏꯍꯟꯅꯧꯅꯕ ꯇꯧꯁꯤ꯫ ꯏꯁꯥꯕꯦꯂꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯅꯨꯄꯤ ꯃꯆꯥ ꯑꯍꯨꯝꯗꯨ ꯌꯥꯅꯤꯡꯗꯦ꯫ ꯍꯥꯟꯅ ꯂꯩꯅꯔꯝꯕ ꯅꯨꯡꯉꯥꯏꯅꯗꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯄ ꯍꯥꯏꯕꯁꯤ ꯏꯁꯥꯕꯦꯂꯥ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯀꯔꯤꯁꯨ ꯂꯨꯅ ꯊꯣꯛꯂꯝꯗꯕ ꯌꯥꯏ, ꯑꯗꯨꯕꯨ ꯆꯤꯡꯂꯩ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯑꯣꯏꯊꯣꯛꯂꯣꯏꯗꯕ ꯑꯃꯅꯤ꯫ ꯃꯔꯝꯗꯤ ꯃꯥꯒꯤ ꯊꯥꯖꯕ ꯄꯨꯝꯕ ꯒ꯭ꯔꯦꯁꯟ ꯍꯥꯏꯕ ꯅꯨꯄꯥꯁꯤꯅ ꯄꯨꯝꯅꯃꯛ ꯃꯥꯡꯍꯟꯕꯤꯈꯤꯕꯅꯤ꯫ ꯃꯥꯕꯨ ꯑꯁꯨꯛ ꯆꯥꯎꯅ ꯅꯨꯄꯥꯁꯤꯅ ꯃꯤꯅꯝꯂꯝꯂꯕꯅꯤ, ꯊꯃꯣꯏ ꯊꯨꯒꯥꯏꯔꯝꯕꯅꯤ꯫ ꯃꯌꯥꯝꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯤꯡꯂꯩꯅ ꯒ꯭ꯔꯦꯁꯟꯕꯨꯗꯤ ꯉꯥꯛꯄꯤꯒꯦ ꯈꯟꯗꯦ꯫ ꯂꯂꯩꯃꯅ ꯇꯞꯅ, ꯍꯥꯟꯅꯒꯤ ꯅꯨꯡꯉꯥꯏꯅꯗꯕ ꯋꯥꯔꯤ ꯑꯗꯨ ꯑꯗꯥꯒꯤ ꯅꯠꯇꯦ, ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯃꯗꯤ ꯑꯩꯈꯣꯏ ꯗꯥꯁꯟꯒꯤꯗꯃꯛꯇꯗꯤ ꯆꯦꯟꯖꯕ ꯉꯝꯂꯔꯣꯏ꯫ ꯏꯁꯥꯕꯦꯂꯥꯅ, ꯃꯄꯥꯟꯗ ꯐꯣꯟ ꯆꯦꯟꯗ꯭ꯔꯁꯨ ꯃꯅꯨꯡꯗ ꯅꯣꯏꯅ ꯈꯔ ꯈꯣꯝꯕꯤꯔꯛꯎꯕ, ꯑꯩꯈꯣꯏꯅ ꯀꯥꯍꯧꯅꯕ ꯇꯧꯁꯦ꯫ ꯍꯟꯗꯛꯇꯤ ꯆꯤꯡꯂꯩꯅ, ꯍꯨꯔꯥ ꯅꯂꯥꯒꯤ ꯊꯕꯛꯇꯤ ꯑꯩꯈꯣꯏ ꯍꯩꯅꯖꯗꯦ ꯏꯆꯦ, ꯍꯟꯗꯛꯀꯤꯁꯤꯃꯗꯤ BBAꯗꯒꯤ ꯆꯣꯡꯊꯣꯔꯛꯏꯕ ꯃꯔꯨꯞ ꯑꯗꯨꯒꯤꯗꯃꯛ ꯐꯣꯡꯅ ꯆꯦꯟꯖꯔꯒꯅꯤ꯫ ꯄꯤꯡꯀꯤꯅꯁꯨ, ꯑꯩꯈꯣꯏꯗꯤ ꯗꯥꯁꯟ ꯄꯣꯠ ꯂꯦꯞꯄꯦ ꯍꯥꯏꯕꯁꯨ ꯈꯪꯗꯦ, ꯑꯗꯨꯒ ꯗꯥꯁꯟꯒ ꯄꯥꯟꯅꯒꯗꯧꯔꯤꯕ ꯃꯤꯁꯛꯁꯦ ꯑꯩꯈꯣꯏꯒꯤ ꯅꯛꯅꯕ ꯃꯔꯨꯞꯅꯤ, ꯑꯗꯨꯅ ꯃꯔꯨꯞꯀꯤꯗꯃꯛ ꯆꯦꯜꯂꯅꯤ ꯍꯥꯏꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ꯫ ꯆꯤꯡꯂꯩꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯉꯥꯛꯇꯕ, ꯉꯥꯏꯍꯥꯛꯀꯤ ꯈꯜꯂꯒ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯄꯪꯍꯣꯡꯗ ꯍꯣꯡꯕ, ꯐꯤꯔꯦꯞ ꯂꯧꯖꯕ ꯉꯝꯖꯗꯕ ꯃꯤꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ, ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯗꯣꯛꯈ꯭ꯔꯤꯕ ꯋꯥꯁꯤ ꯁꯣꯏꯗꯅ ꯉꯥꯛꯅ ꯆꯠꯆꯒꯅꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯍꯨꯝꯗꯨꯒꯤ ꯃꯑꯣꯡꯗꯨꯗ ꯏꯁꯥꯕꯦꯂꯥꯁꯨ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯤ, ꯁꯥꯎꯅꯤꯡꯕꯁꯨ ꯐꯥꯎꯏ꯫ ꯃꯥꯅ ꯍꯥꯏꯖꯕꯗ ꯌꯥꯔꯛꯇꯦ, ꯃꯥꯕꯨ ꯏꯀꯥꯏꯕ ꯄꯤ ꯍꯥꯏꯅ ꯋꯥꯈꯜꯗꯨꯗꯁꯨ ꯑꯃꯨꯛ ꯈꯜꯂꯛꯂꯤ꯫ ꯃꯐꯝꯁꯤꯗꯒꯤ ꯑꯩꯅ ꯇꯨꯁꯣꯟꯅꯅ ꯍꯟꯈꯤꯕ ꯌꯥꯗꯦ꯫ ꯋꯥꯈꯜꯁꯤ ꯈꯜꯂꯨꯗꯨꯅ ꯃꯆꯤꯟꯗ ꯁꯨꯝ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯅꯥꯎꯃꯛꯅꯤ ꯈꯜꯂꯒ ꯅꯣꯏꯗ ꯋꯥꯐꯝꯁꯦ ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯐꯔꯦ, ꯅꯣꯏꯅ ꯌꯥꯗ꯭ꯔꯗꯤ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ꯫ ꯑꯩꯅꯁꯨ ꯍꯦꯛꯇ ꯅꯝꯐꯨ ꯍꯥꯐꯨꯗ ꯇꯛꯁꯤꯜꯂꯨꯕ ꯌꯥꯕ ꯅꯠꯇꯦ, ꯑꯗꯨꯏꯁꯨ ꯃꯊꯛꯇ ꯒ꯭ꯔꯦꯁꯟꯒꯤꯁꯨ ꯃꯤ ꯋꯥꯠꯄꯣꯟꯇꯦꯗ꯫ ꯆꯤꯡꯂꯩꯅ ꯅꯣꯛꯃꯤ, ꯍꯣꯏ ꯆꯦ, ꯚꯣꯠꯁꯦ ꯃꯗꯥꯎ ꯌꯥꯔꯗꯤ ꯃꯥꯅ ꯀꯥꯖꯕꯁꯨ ꯌꯥꯏꯗ꯫ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯍꯥꯏꯔꯛꯂꯤ ꯏꯁꯥꯕꯦꯂꯥꯗꯨ꯫ ꯐꯔꯤꯗꯨꯗꯤ ꯑꯩꯁꯨ ꯊꯣꯛꯈ꯭ꯔꯒꯦ꯫ ꯂꯂꯩꯃꯅ, ꯍꯣꯏ ꯆꯦ꯫ ꯏꯁꯥꯕꯦꯂꯥꯗꯨ ꯈꯔ ꯁꯥꯎꯅꯤꯡꯕꯒꯤ ꯃꯑꯣꯡ ꯎꯠꯁꯤꯜꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯅ ꯊꯣꯛꯈꯤꯕꯗꯨ ꯌꯦꯡꯅ ꯆꯤꯡꯂꯩꯅ ꯍꯥꯏꯔꯛꯂꯤ꯫ ꯇꯥꯕꯗ ꯑꯋꯥꯕ ꯄꯤꯕ ꯋꯥ ꯃꯌꯥꯝ ꯉꯥꯡꯁꯤꯜꯂꯝꯃꯒ ꯃꯥꯅ ꯑꯣꯏꯅ ꯁꯥꯎꯁꯤꯜꯂꯝꯃ ꯊꯣꯛꯈ꯭ꯔꯦꯅꯦ꯫ ꯂꯂꯩꯃꯅ, ꯌꯥꯝ ꯄꯛ ꯑꯣꯏꯗꯧꯔꯤꯗ ꯃꯁꯤ ꯅꯨꯄꯤꯁꯦ꯫ ꯄꯤꯡꯀꯤꯅ ꯑꯃꯨꯛ,
ꯒ꯭ꯔꯦꯁꯟꯒꯤ ꯃꯤ ꯋꯥꯠꯇꯦ ꯀꯥꯏꯅꯒ ꯌꯦꯡ ꯇꯥꯔꯦꯗꯅ ꯕꯣꯠꯁꯦ ꯀꯅꯥꯅ ꯄꯣꯏ ꯀꯅꯥꯅ ꯀꯥꯏ ꯍꯥꯏꯕꯗꯣ꯫ ꯏꯁꯥꯕꯦꯂꯥꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯑꯟꯖꯂꯤꯗ ꯑꯃꯨꯛ ꯀꯣꯜ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ, ꯑꯟꯖꯂꯤꯁꯨ ꯆꯦꯟꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯐꯖꯕ ꯋꯥꯍꯩꯅ ꯍꯥꯏꯗꯣꯔꯛꯂꯤ꯫ ꯑꯗꯨꯗꯒꯤ ꯈꯪꯅ ꯆꯥꯟꯅꯕꯅꯤ ꯈꯟꯗꯨꯅ ꯃꯥꯜꯀꯝꯗ ꯑꯃꯨꯛ ꯀꯣꯜ ꯇꯧꯏ, ꯑꯗꯨꯝ ꯁꯠ ꯄꯥꯏꯈꯠꯂꯛꯏ꯫ ꯍꯜꯂꯣ ꯃꯥꯜꯀꯝ, ꯀꯩ ꯍꯥꯏꯒꯦ ꯆꯦ? ꯅꯣꯛꯃꯤꯒ ꯇꯧꯔꯛꯂꯤ ꯏꯁꯥꯕꯦꯂꯥꯗꯣ꯫ ꯚꯣꯠ ꯈꯤꯇ ꯈꯣꯝꯖꯒꯦ꯫ ꯃꯥꯜꯀꯝꯁꯨ ꯅꯣꯛꯂꯗꯨꯅ ꯑꯩꯁꯨ ꯈꯔ ꯈꯣꯝꯖꯍꯧꯒꯦ꯫ ꯌꯥꯏꯌꯦ ꯈꯣꯝꯅꯁꯦ꯫ ꯃꯥꯜꯀꯝꯁꯨ ꯅꯣꯛꯂꯝꯕꯗꯨ ꯂꯦꯞꯂꯒ ꯍꯥꯏꯔꯛꯂꯤ, ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯒꯤꯅꯤ ꯈꯣꯝꯗꯣꯏꯁꯦ꯫ ꯃꯇꯦꯡ ꯄꯥꯡꯅꯔꯒ ꯂꯣꯏꯔꯦ꯫ ꯑꯗꯣ ꯀꯩ ꯄꯣꯁꯇ ꯂꯦꯞꯄꯤꯅꯣ? ꯁꯣꯁꯤꯌꯦꯜ ꯑꯦꯟ ꯀꯜꯆꯔꯗ꯫ ꯍꯥꯏꯔꯛꯂꯤꯕ ꯄꯣꯁ ꯃꯃꯤꯡꯗꯨ ꯇꯥꯕꯗ ꯅꯣꯛꯃꯤ ꯇꯧꯔꯝꯕ ꯏꯁꯥꯕꯦꯂꯥꯒꯤ ꯃꯤꯅꯣꯛꯇꯨ ꯃꯥꯏꯊꯣꯡꯗꯒꯤ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯦ꯫ ꯃꯥꯜꯀꯝꯁꯨ ꯃꯈꯥ ꯇꯥꯔꯛꯂꯤ, ꯑꯗꯣ ꯆꯦꯒꯤꯗꯨꯅ ꯀꯔꯤ ꯄꯣꯁꯇ ꯂꯦꯞꯄꯤꯅꯣ? ꯅꯣꯛꯅꯤꯡꯗ ꯅꯣꯛꯁꯤꯟꯅꯔꯒ ꯍꯥꯏꯔꯛꯂꯝꯃꯤ ꯏꯁꯥꯕꯦꯂꯥꯗꯣ, ꯅꯪꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯗꯨꯒ ꯄꯥꯟꯅꯗꯧꯔꯤꯗꯣ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯈꯣꯝꯒꯦ ꯇꯧꯔꯝꯃꯤꯁꯤꯅ꯫ ꯒ꯭ꯔꯦꯁꯟ ꯑꯍꯩꯕꯝ ꯍꯥꯏꯕꯗꯨꯒꯔꯣ? ꯍꯣꯏ꯫ ꯃꯥꯜꯀꯝꯁꯨ ꯅꯣꯛꯃꯤ ꯇꯧꯔꯒ, ꯆꯦ ꯑꯗꯨꯗꯤ ꯏꯕꯥꯅꯤꯒꯤ ꯚꯣꯠ ꯈꯣꯝꯅꯕꯒꯤ ꯋꯥꯐꯝꯁꯦ ꯌꯥꯔꯔꯣꯏꯅꯦ꯫ ꯀꯗꯥꯏꯗ ꯌꯥꯔꯅꯤ ꯍꯥꯏꯒꯦ? ꯅꯅꯥꯎꯁꯨ ꯆꯦꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯔꯣꯏꯗꯧꯔꯤ꯫ ꯍꯣꯏ ꯆꯞ ꯃꯥꯟꯅꯩ ꯑꯩꯁꯨꯅꯦ꯫ ꯑꯗꯨꯗꯤ ꯆꯦ ꯑꯩꯁꯨ ꯊꯝꯃꯒꯦꯀꯣ꯫ ꯊꯝꯖꯔꯣ꯫ ꯌꯥꯏꯖꯨꯠꯀ ꯆꯤꯡꯁꯥꯡꯒꯁꯨ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯌꯥꯏꯖꯨꯠꯅ, ꯑꯩꯈꯣꯏ ꯕꯕꯥꯒ ꯏꯃꯥꯒꯁꯨ ꯍꯪꯆꯤꯠ ꯊꯣꯛꯂꯛꯑꯅꯤꯅ ꯍꯥꯏꯕꯅꯤ꯫ ꯀꯣꯔꯤꯌꯥꯗ ꯂꯩꯕꯗꯨ ꯑꯣꯛꯂꯦꯅ ꯍꯥꯏꯕ꯭ꯔꯣ? ꯅꯣꯛꯃꯤ ꯍꯥꯏꯔꯛꯄꯅꯤ꯫ ꯌꯥꯏꯖꯨꯠꯁꯨ ꯅꯣꯛꯃꯤ ꯄꯦꯜꯂ ꯃꯥꯜꯂꯦꯅꯦ꯫ ꯑꯗꯣ ꯕꯕꯥ ꯏꯃꯥ ꯊꯣꯛꯂꯛꯂꯒ ꯃꯌꯥꯝ ꯄꯨꯟꯅ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯔꯥ ꯑꯃ ꯁꯤꯟꯗꯣꯏꯅꯤꯀꯣ꯫ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤꯅ꯫ ꯅꯪꯅ ꯅꯣꯏ ꯇꯥꯃꯣ ꯍꯣꯏ, ꯕꯕꯥ ꯍꯣꯏ, ꯏꯃꯥ ꯍꯣꯏꯗꯁꯨ ꯍꯥꯏꯔꯣ꯫ ꯑꯩꯅꯁꯨ ꯍꯥꯏꯕꯗꯤ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯅꯪꯅ ꯅꯣꯏ ꯇꯥꯃꯣ ꯍꯣꯏ, ꯕꯕꯥ, ꯏꯃꯥ ꯍꯣꯏꯗꯁꯨ ꯍꯥꯏꯔꯣ꯫ ꯑꯩꯅꯁꯨ ꯍꯥꯏꯕꯗꯤ ꯍꯥꯏꯒꯅꯤꯗ꯫ ꯍꯣꯏ꯫ ꯍꯦꯂꯦꯅꯥꯗꯁꯨ ꯍꯥꯏꯗ꯭ꯔꯤꯕꯅꯤ, ꯅꯛꯁꯤꯜꯂꯛꯑꯒ ꯍꯥꯏꯔꯒꯦꯅ꯫ ꯍꯦꯂꯦꯅꯥ ꯍꯥꯏꯔꯒ ꯀꯩꯅꯣꯝꯕꯨ ꯅꯤꯡꯁꯤꯡꯂꯛꯏꯅꯦ꯫ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯏꯖꯨꯠꯁꯨ ꯈꯪꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ, ꯀꯩꯅꯣ ꯅꯤꯡꯁꯤꯡꯂꯛꯏꯕ ꯍꯥꯏꯔꯛꯑꯣ꯫ ꯍꯟꯗꯛ ꯅꯪꯅ ꯑꯉꯥꯡꯈꯩ ꯄꯨꯔꯒ ꯑꯩꯈꯣꯏ ꯐꯥꯔꯝꯗ ꯂꯥꯛꯄ ꯅꯨꯃꯤꯠꯇꯣ, ꯍꯟꯕꯗꯗꯤ ꯑꯩꯅ ꯑꯉꯥꯡꯁꯤꯡꯗꯣ ꯊꯤꯜꯂꯨꯏꯗꯅ, ꯑꯗꯨꯗ ꯍꯦꯂꯦꯅꯥꯒ ꯊꯦꯡꯅꯔꯛꯏ꯫ ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯆꯤꯡꯁꯥꯡꯁꯨ ꯍꯦꯂꯦꯅꯥꯅ ꯍꯥꯏꯔꯛꯄ ꯑꯃꯗꯤ ꯎꯠꯈꯤꯕ ꯃꯑꯣꯡ ꯃꯇꯧꯗꯣ ꯁꯝꯂꯞꯄ ꯑꯃ ꯃꯇꯥꯎꯗꯨꯗ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯕ ꯂꯣꯏꯔꯛꯄꯗ ꯌꯥꯏꯖꯨꯠꯅ, ꯑꯗꯨꯒ ꯉꯍꯥꯟꯈꯩꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯇ꯭ꯔꯤꯅ ꯀꯩꯒꯤ? ꯁꯨꯝ ꯃꯔꯨ ꯑꯣꯏꯗꯕꯗꯨꯗ ꯅꯤꯡꯁꯤꯡꯂꯨꯗꯕꯅꯤ꯫ ꯃꯔꯨ ꯑꯣꯏꯗꯦ ꯍꯥꯏꯕ ꯌꯥꯔꯣꯏꯅꯦ꯫ ꯀꯩꯒꯤꯅꯣ ꯃꯥꯅ ꯁꯥꯎꯕꯒꯤ ꯃꯑꯣꯡ ꯇꯧꯔꯛꯑꯦ ꯍꯥꯏꯗꯨꯕꯣ? ꯃꯥꯅ ꯁꯥꯎꯕꯒꯤ ꯃꯔꯝ ꯆꯥꯗꯦꯅꯦ꯫ ꯑꯗꯨꯒ ꯊꯣꯡꯒꯥꯜꯗꯨꯗ ꯅꯠꯇ꯭ꯔꯗꯤ ꯃꯥꯅ ꯂꯩꯁꯦꯟꯕꯤꯒꯤ ꯋꯥꯔꯤꯗꯣ ꯍꯧꯗꯣꯛꯐꯝꯁꯦ ꯏꯔꯩ ꯂꯩꯇꯕ꯭ꯔꯥ? ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯋꯥꯅ ꯋꯥꯍꯩꯁꯤꯡꯗꯣ ꯍꯥꯏꯔꯛꯂꯤꯗꯣ ꯀꯩꯒꯤꯅꯣꯕ? ꯑꯗꯨꯏꯁꯨ ꯃꯊꯛꯇ ꯅꯣꯏ ꯔꯦꯟꯇꯨꯗ ꯂꯩꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯁꯦ ꯃꯣꯏ ꯑꯍꯨꯝ ꯈꯛ ꯅꯠꯇꯦ, ꯑꯇꯩꯁꯨ ꯂꯩꯕ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯃꯥꯅ ꯑꯇꯝꯅꯅ ꯅꯨꯄꯤ ꯃꯆꯥ ꯑꯍꯨꯝꯗꯨꯅ ꯆꯠꯊꯣꯛꯄꯗ ꯁꯥꯎꯔꯤꯗꯨꯕꯣ? ꯑꯟꯖꯂꯤꯒꯤ ꯃꯃꯥꯟꯅꯕꯤꯅꯤ ꯍꯥꯏꯕꯗꯨꯗ ꯁꯨꯝ ꯐꯍꯟꯅꯤꯡꯗꯅ ꯇꯧꯕ ꯑꯣꯏꯔꯝꯃꯤꯁꯦ꯫ ꯃꯥꯒꯤ ꯃꯔꯨꯞꯇꯨꯅ ꯏꯐ ꯐꯥꯗꯣꯛꯅ ꯍꯥꯏꯔꯛꯂꯤꯕꯗꯣ ꯌꯥꯏꯖꯨꯠ ꯃꯥꯅ ꯌꯥꯅꯤꯡꯗꯦ꯫ ꯌꯥꯅꯤꯡꯗꯕꯒꯤ ꯋꯥꯉꯥꯡꯁꯨ ꯃꯥꯒꯤ ꯃꯔꯨꯞꯁꯤꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯪꯒꯤ ꯑꯗꯨꯒꯤꯅꯦ ꯐꯅꯗ ꯈꯟꯕꯗꯣ ꯇꯧꯒꯅꯨꯅ ꯍꯥꯏꯕꯅꯦ꯫ ꯑꯩꯅꯅꯦ ꯍꯦꯂꯦꯅꯥꯗ ꯆꯤꯡꯅꯕ ꯈꯔ ꯂꯩꯔꯕꯅꯤꯀꯣ꯫ ꯀꯩ ꯆꯤꯡꯅꯩꯕ? ꯇꯟꯖꯥꯗꯨꯗ ꯆꯤꯡꯁꯥꯡꯒꯤ ꯐꯣꯟꯗ ꯅꯝꯕꯔ ꯑꯃ ꯋꯦꯇꯤꯡ ꯆꯪꯂꯛꯏ꯫ ꯅꯝꯕꯔꯗꯨ ꯁꯦꯚ ꯇꯧꯗꯦ, ꯑꯗꯨꯕꯨ ꯈꯪꯉꯤ ꯆꯤꯡꯂꯩꯅꯤ ꯍꯥꯏꯕꯗꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯁꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯃꯉꯣꯟꯗ ꯅꯨꯡꯇꯤꯒꯤ ꯀꯣꯜ ꯇꯧꯔꯛꯄꯅꯤ꯫ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕꯗꯤ ꯅꯠꯇꯦ, ꯆꯥꯛ ꯆꯥꯔꯕ ꯈꯣꯠꯂꯕ ꯑꯗꯨ ꯑꯗꯥ ꯍꯪꯕꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯃꯉꯣꯟꯗ ꯀꯣꯜ ꯑꯗꯨꯝ ꯇꯧꯔꯛꯄꯅꯤ꯫ ꯆꯤꯡꯂꯩ ꯁꯅꯥꯅ ꯌꯥꯝꯅ ꯀꯥ ꯍꯦꯟꯕ ꯃꯇꯧ ꯎꯠꯂꯛꯇꯕꯅꯁꯨ ꯆꯤꯡꯁꯥꯡꯅ ꯀꯣꯜ ꯑꯗꯨꯝ ꯄꯥꯏꯈꯠꯇꯨꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ꯫ ꯋꯥꯔꯤꯗ ꯃꯥꯕꯨ ꯈꯪꯖꯕꯒꯤ ꯋꯥꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯉꯥꯡꯂꯛꯂꯕꯁꯨ ꯃꯉꯣꯟꯗ ꯐꯥꯒꯤ ꯇꯧꯔꯛꯄꯅꯤ ꯍꯥꯏꯅ ꯑꯗꯨꯃꯛ ꯈꯟꯗꯣꯛꯏ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯀꯣꯜ ꯋꯦꯇꯤꯡ ꯆꯪꯂꯛꯄꯗꯨꯗ ꯃꯥꯒꯤ ꯃꯔꯨꯞꯇꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯌꯥꯏ ꯑꯩ ꯊꯝꯃꯒꯦ꯫ ꯌꯥꯏꯖꯨꯠꯇꯨ ꯃꯥꯅ ꯍꯦꯂꯦꯅꯥꯗ ꯆꯤꯡꯅꯔꯤꯕꯁꯤꯡꯗꯨ ꯃꯥꯒꯤ ꯃꯔꯨꯞꯁꯤꯗꯗꯤ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯒꯦ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯟꯖꯥ ꯐꯪꯗ꯭ꯔꯤ ꯃꯇꯥꯎꯁꯤꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯍꯧꯗ ꯊꯝꯂꯒꯦ ꯍꯥꯏꯔꯛꯄꯗꯨꯗ ꯏꯉꯛꯁꯨ ꯉꯛꯂꯤ꯫ ꯈꯔ ꯉꯛꯆꯥꯅꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯀꯩꯅꯣ
ꯀꯩꯗꯧꯔꯒꯦ ꯈꯪꯍꯧꯗꯅ ꯊꯝꯃꯒꯦꯅ ꯍꯥꯏꯔꯛꯏꯁꯤꯕꯣ ꯑꯩꯅ ꯍꯦꯂꯦꯅꯥꯒꯤ ꯃꯔꯝꯗ ꯍꯥꯏꯗꯣꯏ ꯋꯥꯁꯤ ꯇꯥꯅꯤꯡꯗꯕꯒꯤꯔꯣ ꯑꯗꯨꯏ ꯅꯠꯇꯦ ꯅꯪꯒꯤ ꯋꯥꯔꯤꯗꯨꯗꯤ ꯑꯩ ꯅꯣꯡꯃ ꯇꯥꯔꯒꯦ ꯌꯥꯏꯖꯨꯠꯁꯨ ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕꯗ ꯑꯣꯏꯅ ꯂꯤꯔꯒꯦ ꯈꯟꯗꯨꯅ ꯍꯣꯏ ꯍꯥꯏꯔꯛꯂꯤ ꯀꯣꯜꯗꯨ ꯊꯝꯅꯔꯕ ꯃꯇꯨꯡ ꯆꯤꯡꯁꯥꯡꯁꯨ ꯆꯤꯡꯂꯩꯅ ꯇꯧꯔꯛꯂꯤꯕ ꯀꯣꯜꯗꯨ ꯑꯃꯨꯛ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯑꯁꯣꯝꯗꯒꯤ ꯆꯤꯡꯂꯩꯅ ꯅꯣꯛꯃꯤ ꯍꯅꯨꯕꯁꯦ ꯋꯦꯇꯤꯡꯒ ꯂꯩꯀꯣ ꯆꯤꯡꯁꯥꯡ ꯋꯦꯇꯤꯡ ꯂꯩꯔꯝꯕꯗ ꯆꯤꯡꯂꯩꯅ ꯀꯔꯤꯁꯨ ꯃꯤꯄꯥꯏꯕ ꯄꯥꯈꯠꯄ ꯈꯝꯕꯟꯕ ꯐꯥꯎꯗꯦ ꯃꯔꯝꯗꯤ ꯅꯨꯄꯥꯁꯤꯅ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯕꯨ ꯅꯨꯡꯁꯤꯗꯦ ꯃꯥꯒꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯡꯁꯤꯕꯤꯗꯨꯗꯕꯨ ꯂꯥꯏꯅꯤꯡ ꯑꯣꯏꯗꯨꯅ ꯂꯩꯔꯤ ꯈꯪꯕꯅ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯋꯥꯁꯤꯗ ꯅꯣꯛꯃꯤ ꯈꯨꯝꯂꯛꯂꯤ ꯍꯣꯏꯅꯦ ꯑꯗꯣ ꯑꯩ ꯉꯁꯤꯗꯤ ꯀꯥꯡꯁꯣꯏ ꯑꯃꯒ ꯀꯥꯡꯍꯧ ꯑꯃꯒ ꯆꯥꯔꯤ ꯆꯤꯡꯁꯥꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯆꯤꯡꯂꯩ ꯁꯅꯥꯗꯨ ꯅꯣꯛꯂꯛꯏ ꯅꯣꯛꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯪꯐꯥꯎ ꯍꯪꯗ꯭ꯔꯤ ꯑꯗꯨꯒ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏꯕ ꯍꯪꯂꯛꯇ ꯋꯥꯍꯪꯗꯣ ꯈꯪꯉꯕ ꯑꯩꯁꯨ ꯆꯥꯔꯤ ꯌꯦꯔꯨꯝ ꯊꯣꯡꯕ ꯑꯗꯨꯒ ꯂꯥꯏꯔꯤꯛꯁꯨ ꯉꯥꯏꯍꯥꯛ ꯄꯥꯔꯨꯔꯦ ꯅꯪꯁꯦ ꯑꯩꯅ ꯋꯥꯍꯪ ꯍꯪꯗ꯭ꯔꯤꯉꯩꯗ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏꯅ ꯅꯣꯛꯃꯤ ꯍꯥꯏꯔꯛꯄꯅꯤ ꯅꯨꯄꯤ ꯃꯆꯥꯁꯤꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯅ ꯃꯥꯒꯤ ꯑꯋꯥꯕꯁꯤꯡꯗꯨ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯁꯨ ꯀꯥꯎꯊꯣꯛꯄ ꯉꯝꯕꯅꯤ ꯊꯃꯣꯏꯗꯒꯤ ꯇꯁꯦꯡꯕ ꯃꯤꯅꯣꯛ ꯃꯥꯁꯨ ꯃꯥꯏꯊꯣꯡꯗ ꯅꯣꯛꯂꯛꯄꯅꯤ ꯅꯨꯄꯤ ꯃꯆꯥꯁꯤꯁꯨ ꯈꯣꯟꯖꯦꯜ ꯄꯤꯛꯅ ꯅꯣꯛꯃꯤ ꯈꯨꯝꯂꯛꯂꯤ ꯍꯅꯨꯕꯧ ꯅꯪ ꯈꯪꯅꯕꯤ ꯌꯥꯕ꯭ꯔꯥ ꯃꯇꯧ ꯇꯝꯅꯒꯨꯝꯁꯤ ꯑꯗꯣ ꯍꯅꯨꯕ ꯑꯩꯒ ꯈꯪꯅꯔꯝꯕ ꯅꯨꯄꯥꯗꯣ ꯀꯣꯂꯦꯖ ꯏꯂꯦꯛꯁꯟꯗ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯅ ꯆꯨꯝꯊꯣꯔꯛꯑꯦ ꯑꯗꯨ ꯀꯩꯗꯧꯔꯕ ꯆꯤꯡꯂꯩꯅ ꯏꯁꯥꯎ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯛꯏ ꯃꯥꯗꯣ ꯄꯣꯠ ꯁꯨꯛꯀꯥ ꯍꯦꯛ ꯀꯥꯍꯟꯅꯤꯡꯗꯦ ꯃꯥꯒ ꯂꯝꯕꯥ ꯄꯥꯗꯣꯏꯕ ꯃꯤꯁꯦ BBAꯗꯩꯅꯤ ꯅꯣꯏ ꯃꯥꯜꯀꯝꯒꯤꯁꯨ ꯕꯦꯁ ꯐ꯭ꯔꯦꯟꯅꯤ ꯑꯗꯨꯅ ꯑꯩꯗꯤ ꯃꯥꯒꯤ ꯑꯣꯏꯅꯅꯦ ꯐꯩꯀꯥꯛ ꯐꯩꯌꯦ ꯆꯦꯟꯗꯣꯏꯅꯤ ꯆꯤꯡꯁꯥꯡꯅ ꯐꯥꯒꯤ ꯇꯧꯔꯛꯏ ꯅꯣꯏ ꯑꯦꯛꯁꯇꯨꯒꯤ ꯑꯣꯏꯅ ꯆꯦꯟꯕꯤꯌꯨꯗꯅ ꯅꯪꯕꯨ ꯃꯥ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤ ꯅꯠꯇ꯭ꯔꯣ ꯅꯨꯡꯁꯤꯗ꯭ꯔꯤꯖꯣ ꯍꯥꯟꯅꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤꯅꯦ ꯁꯨꯡꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯗ꯭ꯔꯤ ꯍꯨ 9 ꯈꯥꯔꯦ ꯑꯇꯦꯟꯕ ꯃꯇꯝꯁꯤꯗ ꯅꯨꯄꯤ ꯃꯆꯥꯁꯤꯒ ꯂꯣꯏꯅꯕꯗ ꯆꯤꯡꯁꯥꯡꯁꯨ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯐꯥꯒꯤ ꯄꯨꯕ ꯋꯥꯉꯥꯡꯁꯤꯡꯗꯨ ꯉꯥꯡꯕ ꯍꯧꯔꯛꯂꯕꯅꯤ ꯅꯨꯄꯤ ꯃꯆꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯁꯨ ꯍꯥꯏꯔꯛꯂꯤ ꯑꯣꯍꯣ ꯅꯪꯗꯤ ꯍꯨ ꯃꯈꯜ 9ꯒꯤ ꯃꯍꯥꯎꯁꯨ ꯂꯣꯏꯅ ꯇꯪꯂꯨꯔꯕꯣ ꯆꯤꯡꯁꯥꯡꯒꯤ ꯋꯥꯗꯨꯗ ꯅꯣꯛꯂꯛꯏ ꯅꯨꯄꯤꯗꯨꯁꯨ ꯍꯅꯨꯕ ꯍꯥꯏꯁꯤꯅꯦ ꯑꯗꯣ ꯕꯣꯠꯄꯨꯗꯤꯅꯦ ꯁꯦꯟ ꯁꯅꯥꯅ ꯑꯗꯨꯝ ꯀꯥꯅꯤꯗ ꯃꯥꯗꯤ ꯃꯁꯛꯁꯨ ꯐꯖꯕꯅꯤꯅ ꯍꯟꯗꯛꯁꯨ ꯅꯨꯄꯥꯁꯤꯅ ꯅꯣꯛꯃꯤ ꯐꯥꯒꯤ ꯇꯧꯔꯛꯂꯤ ꯁꯣꯌꯦꯟ ꯁꯅꯥꯗ ꯑꯃꯨꯛ ꯉꯥꯎꯁꯤꯜꯂꯤꯔꯣ ꯅꯪꯅ ꯆꯣꯍꯦ ꯉꯥꯎꯁꯤꯟꯗꯦ ꯀꯩꯁꯨ ꯅꯪꯗꯤ ꯃꯁꯛ ꯐꯖꯕ ꯅꯨꯄꯥ ꯎꯕ ꯈꯨꯗꯤꯡꯒꯤ ꯉꯥꯎꯁꯤꯟꯕꯗꯨꯗ ꯉꯥꯎꯁꯤꯜꯂꯝꯗꯣꯏ ꯃꯥꯟꯕ ꯆꯤꯡꯂꯩꯁꯨ ꯄꯤꯔꯤ ꯑꯩꯅ ꯀꯥꯏꯗ ꯀꯅꯥꯗ ꯉꯥꯎꯁꯤꯜꯂꯦ ꯍꯥ ꯆꯤꯡꯁꯥꯡ ꯉꯥꯟꯕꯁꯨ ꯆꯤꯡꯂꯩ ꯁꯅꯥꯒꯤ ꯄꯥꯎꯈꯨꯝꯗꯨ ꯃꯣꯡ ꯍꯥꯗꯅ ꯄꯤꯔꯛꯂꯤ ꯑꯩꯉꯣꯟꯗ ꯅꯪ ꯑꯩꯉꯣꯟꯗ ꯉꯥꯎꯁꯤꯜꯂꯛꯏꯗꯨꯗꯤ